Thasi ani da tampak du yumpham oiba khulai paiba masak khangdaba kangbu singna phaikot khulgi khunjamu phatuna tamthina purakibagi thodokta chenaba khudima pungni punipan gi manungda phagadabani haina marinaba authority da ultimatum thakibaga loina kariguma thamukta onthoraktrabadi isangak thoksanabagi damakta sabsaba khongthang sing daukatlagani haina committee on tribal unity kotuna phongdorakli Sadar Hills kotuna thadorak pacherot asigi matung ina lai makong army headquarter thabuk tawduna laiba el phaikot khuldagi Kamgilan Hawkip Kobo Kunjabu Kurkul Gimafam Amada Kulai by Masakang the Basing the Paro Matam Tamtina Purakibani Taudoga Sina Peripari Mafam sing the Lady Basing the Gaze Hapabo Oidri Haina Takuni State as sing Amadi Tamgi Marakta Lady Buffer Zone as India Linga Nangak Tambangam Dabasi Labak Tibani Buffer Zone Mafam the Lady Maru and Mapan Suba Kungani Suba some rifles but they are listening Lautoki Basina Buffer Zone Kurdi Security Mapangan Sontare Serola Cinemakatan High Ministry of Home Affairs MIC की तंपाकी पुलिस स्टेशन तरह दोइने कोरमोफम द आर्मी फोर्सेस स्पेशल पावर एक लिसिंग हम पनियं खैगा निपान अफसपा सांगदोखि दब असि यामना लेबक थिबनी मसिनि मरम ओइदना तंपाकी मफम सिंग द लोना थिंग सब कुलाई पाइब लुक कैस तोक सेशन तौबगी ममेसु हेंगलली प्रेसिडेंट रूल लेंगा की मखा द लेरिबा असि द कुलाई पाइब सिंग असिना अमुक हेन्ना तंगदु लैता दब फियो अबद लेहन्ना होनरी Thasi ani the talk river Taudo Asiki Matang Seda Basing Pabangam the National Highway number 2 the Iquigi Yanaba Basing Hanagum Sangba Tingdagani Sanga Toxanabigam the Yanabasing Iquigi Lampau do not start but Tingdagani state Asiki buffer zone Hiduna Lady Basida Henma Security Tambagalwina Kulai Pibes in the Tauriba Tawum Asida Subsaba Excel Workadabani Kotuna Tamkiba Ultimatum Aduga Marilin Ministry of Home Affairs Amati State Authority Makadi Subsaba Wafam Amata Fondor Polatri Taudo Asida Siena Kudim Patabadi Subsabas Khongjang asi sangsilakani haiba serod asida pandrabasu mathang ngakthok sanabagi damakta karigumba khongthang khari laukatkadawgi mamitari Haukiba September thada mi mathang sirakpadagi rims hospital da thokibu wathog loijingi ko kaithen moirang puren lekai digi hospital asida laikhidrabai khusis sanjemba bi wathog amuk chawthorakadari PMJKY kartegi hospital asina satharamba scandal ki matang da complaint tharak padegi mahaki masanupi hatkhabani hani laikhidrabai mapa sanjampam ananda phongtorakli hiram asigi mari lenana major khulda laiba manipuri press club ta pangthuke pawim pham amada wangang dun ananda hai mahaki masanupi yaima khusi sanjambam Little Flower School the class 8 kaktamuk tamli biangang ni mahakasi masagi anap amaler padegi chaliba sahi asiki me kudga manga the Rims Hospital da pukhatki bani matam auda the immune Oiramba yai haiduna Dr. Dhanaras ki makada me kudga tare ta hospital da admit tawraba matung jun amadagi mahaki oiba PMJY scheme ge makada health card chadru numit adu dagi chatna ba hukhi mahaki masanu pin anala ing chatharingi charakta PMJY scheme asigi makada leiba kartagi hidak leiba gi senfam natana chata tara hena kakpagi mobile message lakibagi matang namhangna July manga da hospital asigi medical superintendent da complaint ama tawki complaint adu gi inquiry chathaba loiraba matung inquiry report phangdringi da mahaki masanu pi laikhitabani mahakna hai ITP gi singnabani Haiduna laying satharibe mahaki masanu pigi anaba adu makhata no treatment tawbada cancer gi han ba stage oire haiduna cancer gi treatment sathaki matamada da hana yenglamba da dhana rastagi hematology gi dalinda m the transfer tawro matung PMJAY card ki matang da MS ta thaki ba complaint adu gi inquiry committee semduna inquiry chathaba hoki inquiry adu da card ta gi hena ka ki basa da taragi matang da sei na balak pada card asina piba benefit ama talaudana hidak lang taksing lanai oina leiraga laying ba horaki bani matamalu da mahaki masanu pi da kapramba amphotericin B kawba nongda lupa lising yang khairom piba hidak asi Ciprofloxacin kawraba somna gilupa kunithoi piba hidak amada sindoktorna kapna matung numit humni da mahaki masana pi isi laikhidabani mahaki masala laikhidaba adu phaw inquiry report phangkhide mahak laikhidra matung numit kun kamangani ki matung da inquiry report laki adu ka report adu da hospital ki maikai dagi PMJY card ki chada tarati hospital na incentive oina kaki haibu wafam yaurakhibani hairi mahangna hai miyam gi damakta pirakpa senfam dagi miyam da khanghandana sel kakriba asi matang da state health agency national medical commission NMC na singba mari ni basing asi tatuna matang lakpa da ngarang lakpa RTI gi paukhum da scheme asi makha da sin nariba card sing da hidak pi bada pharmacy sing na chada taragi
discount amasung pi haina lakli masina takpati scheme asigi makhada laidaba miyamgi kanana lengakna pitharakliba sanphamsing sada Rims hospital na miyam khanghandana Hwrani haiba mayak sengna takpani masimak logi wangmada oibana mahakki leiba inquiry pumba amasung Rims hospital na sathariba scheme asi Dr. Linda M gi mathakta makhata ba inquiry sathatuna mara leiba doctor dismiss tawbiyu haiduna India gi prime minister yauna manipuri governor da iba seran supisin kraba laikre haina mahakna makhata akhre May 2023 dagi Kukizo terrorist in Manipur separate administration lawgani haiduna demand tawrudun sa Hatkhre Matam Thirba lana sig warusin hojik sahi ani makai fazal fawada state amadi Union Lengak na purapong ngamdrugas February 2025 dagi state assassin halagi president rule lengak ki khutang home ministry na lana sig warusin purak na ba Mathau taba thabuk sing laukhulak pagi manung sana sing missing khaktana tan tapaki miyam national highway sing the free movement yalu highway gi demand the lining oriduna talaki ba thu matamda yarak tu ne mangphau no gadore hiramasi matang danga si manipuri police headquarters dagi department asigi makok thongba official amadi phangkiba pauna Haibada athuba matamda Manipur ki national highway sing the state as the kundaminar betongan ba phurup singna Meeoi singna aki akhang yaudana mahusagumna free movement tawba yahanaba mathau taba thabuk sing laukat pa hore maru oina president sulul gi renga asina maru oiba thaudang oina laukhatuna free movement soitana tawba yarak lagani haibagi thajaba naksilakle hairi Officer as in high Taurang as in Manungsan, Han Batang Impal Senapati Powder and has to impal Dimap, and made the Satoxa Santa Hungani, Adugusuras and Put district and Mapalam, the circuit of music Impalgi, International Airport, the free movement of Hundam Husagum, the Satoxa Santa Holagani. Pibam asigum na kang pok pida laiba musing na su impal airport lag tu mapalam da sa thoksa senta way halagani adugo impal dagi mori pabu gilambi tu mahusagum na sa thoksa senta walagani hairi bathabuk sing asida makal amatagi thokhan ning da bathaudok sing thorak handana ba akan ba security gi section thorang sing lokhat pa hore athu akai gi oina miyam na national highway sing da mahusagum na ingna sikna chatpa yana ba ngak sen bagi tabuk pai khatle masigi damakta state lenga ki mai kai digi police ke wakok thongbo official sing na manipur da deploy tawriba central force singa kusamna dunu mathau taba thabuk sing paikhatna bakhanna basu hawre herki makok thongma police officer asina wafam asi phangdor padigi pause asina hojikmaki oina hairiba thaurang asigi makhara chathok sasin tawba haurabra haina hanglubadam hakna hai hojikmaki oina di matik saba security personnel sing ngak senbagi thabuk ningthi jana sa thadringai hektama free movement tahonbagi thabuk ti leitri herki panbe abadi lana sing khudong saba lawrutuna NIS tu paring da leiriba kangpukpi gi CSO sing amasung dil militant group sing na hakteng na lan mayuk na riba amagi Meeoi sing satok sasin tawda athing ba thamlaki bani hairiba thaudok asima NIS 37 impan jiri bam lambi da suthok patana tana tampak Meeoi amatana mau sagum na imphal dagi mori amadi surasan purna sing mafam sing da sang na thokna ba tawba ngamlaktre bani February 8 2025 ki nungthin matamda leramba Manipur ki popular ministry resign ta holaba matung tha adu ki tara humde ki tara gani thuisu Manipur legislative assembly bu suspended animation thamlaga president run chan halaki badagi to khan jagraga lenga adu gi lenga ramba tin kayak hanna governor gi kuthang da yauna Delhi gi lusing basing da anaw lenga ama amuk hanna semhan bina ba haijaduna lakraba sunga sifawada Samu maningda pena len badawna layaklaba matung amuk hanna anaw balenga ama semhan bina ba BJP gi MLA sing Delhi da pasin kre ngasi nungtin pung ama gamin anipum manga gi flight chief minister oiramba biren MLA sing T Robindro S Ranjan S Dinko amasung S Kebina sing ba MLA sing Delhi gi damakta Imphal airport gi chatki Imphal airport gi Delhi temna sat naba lakki ba en birena pawmis tang buhong gi paw khumpire dunam hangai MLA sing kongsat asi maru in central leader sing owner gi state as the popular government amala hennaba loinena IDP sing yauna highway sing da sathuk sasin yadaba gi issue sing waruisin purakpa ga loinena hojik Manipur da tangtu leita da film amala riba sigi waruisin athuba matam da purakna ba gitamta taksin na basat pani haiki Amarom the MLA T Robindro high MLA sing central leader sing unaraga miyam gi apam matung ina popular government amala hen bahai badu ohena bataksil lagani ramase ki matang da BJP gi MLA sing puna satmina central leader sing miyam gi apam bataraga Manipur da tangdu laita ba amadi chawkhat papurak na bagi tamakta popular government amadi athuba da lehen na bagi thabuk paikhat lagani hairi amarom da ngasi biren yawnu BJP gi MLA kharna Delhi gi tamakta impan thadok nakhiba asigi Makata rakpada speaker TS Satya Batra yauna atai MLA khar su nongmani sa Delhi da satuna national leader sing unana ba hona gani haibagi report su phangli MLA sing na prime minister Narendra Modi yauna anu balenga ama semna bagi matang da central leader sing ka unana ba hona nagani hairi adubu panbe ya badi mamang thakta Manipur gi MLA sing na prime minister unana ba kayarak hanna hona kraba su aya ba pilakta badi ngasi phawu unaba phanglaktri bani mamang thagi tara da prime minister Narendra Modi na pungkhar gi kongsat ore bas Manipur da laklamba BJP yauna Manipuri MLA amata unaduna wari saram kidabani
Israelda mateng panglampa taruk Iran thori yanduna hatkre handak Iran amad Israel laibak ani ki marakta suknakiba lan adu Israelda mateng panglami haibagi maranda phaduna jendala rakhiba mi taruk thori yanduna hatkre hairi report asigi matungna thori yanduna hatkre mi taruk adu Israel gi thabuk thoram singda lon na thupna mateng pangtuna Iran gi khus haina khangnaba mafam amada bom pokhai han mi ke asinaba thorang paikhalambani hairi Washington ta leiba Abdurrahman masagi sahi taruk surbe nupi masa ama tauba amasung hatpagi case amada senduna leiriba poharlum worker amana Maharashtra gi Thane district atopa ngang amagasu ijat manghankre amasung hatkre haina ngasi police na phongdokre October amada B1 town da thokiba thodok aduga marilena police na masagi sahi kuntraga mathoi suraba nupa adu phakre nupa adu namagi yumno na sahi tare surbe nupi masa adu ijat manghan bikhe amasung makhori met ki amasung yum sakhe cha numit mafam adu dagi sentringe de mamang nupi masa adu gi haksang adu khaw amada hapsilamki numidang adu makta ta mahakna Bihar gi madumani da chenaba thorang tawringa de police na mahakku phaki haina official amana haiki police ki matung ina nupi masa adu na mahak masa sengdokna ba magi yum dagi thoki adu bu kaidongai da halakidre mahaki mapa mama singna mahakku phangna ba yamna kana thiki amasung mahakna puki ba pikpa bucket adu nupa adu gi yumgi mapanda phangki yum adu thonglon silami makhoina thong adu thugai ki amasung khaw amgi manungda angang adu gi haksang phangki haina police na haiki Meeoi adu 2023 da sung masagi sahi taruk khakta suribu nupi masa ama sapmana na ijat manghan bigi amasung hatki amasung phaki amasung Thane central jenda thamki haina police na haiki August hearing amagi damakta mahakna court pothorak khibada mahak police custody digi na thoktu sen ki amasung numit kharni gi mamangda nupi masa adugi laikai da amuk lainaba halakhi haina official aduna haiki mafam dugi police na accuse adugi mathakta Bharatiya Naya Sanhita amasung protection of children from offense POCSO Act ki mari lainaba provision singi makha da case ama register tawkre